US ki anouba government ki maikaidagi US citizen dagi khongmutkiba tax ki oiba paisasing asibu lemna manghandanabagi damakta laukolakpa khongtanggi manung channa US hairiba country asidagi atopa country singda thadaramba aid sing thingjinkhibagi oiba process asi makha chatharakli Israel Egypt hairiba country ani sinattana malemgi oina leiriba atopa country singda US ki maikaidagi thadaramba foreign aid ki oiba paisasing asi 90 days ki oina kaktat kibana maram oiduna hauzik Russia ke yamna kana lanthengna NATO country ama oina bugi dabak to honaruba Ukraine hairiba country sidasu paisa thada ba leppada yamna job kudung chadaba ama laikraba matung sida India ga yumthang nabduna leiba kaktana tana hauzik border gi oiba tension yauna aduki mati yamna kanna ngangkhatna riba Bangladesh hairiba country asigi oina su US ki maikai digi matam kuina digi thadaduna lakpa foreign aid asi matam kharagi oina tingjilagani haiba wafam asi fungdorakre Hauzik Bangladesh ki oina leiriba interim government asibu luchingduna chatliba Muhammad Yunus ki maikaidagi mamange USA gi Biden administration gi matamdagi hauna $5 billion aid oina adumak pibinabagi damakta phongdokkibu wafam adu makhatana chatharakani haiduna yamna kanna ngaiduna lengi tanja asida Trump administration lakpadagi mathak makha olakpa asi Bangladesh ki oina su laibak tibani Malem asida leiriba aduki matik yamlaba country singi leiriba laingaksing news channels sing amasung expert kaya amana Karigumba US hairiba country asida election pangthokpa taragadi maduda aduki matik yamna kupthana nainaduna nauna lakpa lenghasingi matangda nainariba asi ngasi maksu USA hairiba country asigi mapangal hanthare haijaba taragasu still the world is ruled by the USA Maramasini US ki anouba Donald Trump gi oiba lengak ama hek lakriba matungda malemasi gi oina leiriba leibak kaya amagi leiriba government singi maikaidigi US ki oina lakaduriba policy asi yengduna makoisu khong thangnabagi damakta ngaiduna leiriba India hairiba country asisu US ki oina hauji lakriba khongthang asibu matam kuinadigi adumak kupsinna yengsinduna lakriba country amakangni Donald Trump hairiba luchingba asi mamangdasu US ki president oina tam amurak fampairure anishuba tam gi damakta election thengnaba matamda mahakna maithi kibagi khwaidagi yamna chawba maramsing asi mahakna he ngangthorakpa wafamsing amasung tawthorakpa thabaksing asi gundagumna hektamak chawna ngangba masina maram oiduna atopa country singa yamna chawba lanfam ama lakpa yai haibagi akibasu leinarakpana matam adugi oina pangthokiba election aduda Joe Biden vote ka kibasi ayamana Joe Biden nungsi haiduna thadabadagi di Trump asibu maithiba piragadi haiduna mahakbu pedabadagi thadakhibana ayamba oi haiduna Fongdona kibagi aduki matik yamlaba report sing laiki Masigi matungda Joe Biden gi oina leiriba administration asina tam ama rule tawraba matungda phatre haiduna miyam langthokruraba Donald Trump na amukhana fam pairakibagi wari asina Biden gi oiba administration gi matam asida USA hairiba country asida inflation gi oibi issue asi aduki matik yamna hengalaki masigumlaba matam asida hauzik soknariba Russia Ukraine landform amasung atopa mafam kaya amada thengnariba landform asida US ki maikaidigi paisa hanjina thadaba Nakalamurumda America hairiba country asigi oina leiriba tax thiriba citizens sing asigi leiriba ponsi maing asina nongma gi soksilakpa asina su yamna chawna Biden gi oina maithina bagi maram ama oiki masigi matungda masibu fagadhangani haiduna America bu amukhanna mapangal kanba country ama ohanduna Make America Great Again hairiba program asiga loina lakliba Trump asigi maikaidigi famhik pairakbadagi America gi citizens sing asibu nungai hanabagi damakta inflation thengnanabagi damakta lakolakliba paisa aremada charhandanabagi khongthang singi manungda foreign aid sing kaktharakpagi oiba process asisu laklibani masina maram oiduna hauji songnariba Russia amasung Ukraine gi landform asida lakadoriba impact adudi mamangi video da nainakre mathang asina Bangladesh hairiba country asigi oinasu official oiba notice ama toktuna country asida thadaramliba foreign fundsing asi kakthalagani haiba wafamsing asini US ki masigi khongthang asina hauji India amasung Bangladesh hairiba country ani sigi oina leiriba conflict asida India aduki mati yamna chawba advantage ama suksoi soidana phangadoribani masida sunatana hauji aikogi yumthangnabada leiriba Myanmar hairiba country asida leiriba civil war asida US ki maikaidigi aduki mati yamna senfamsing Democratic Force ni hairiba kangbu asida lepa leitana paisa panglakliba asi hauji fawbu yoina makoina fongdokpagi batungina foreign fund asi Israel amasung Egypt natana atopa loina makaktatkani hairibanina cham manana Myanmar da su kakthalakpa taragadi masigi yamna chawba impact ama aikoina uba fangani Trump ki maikaidigi 90 days ki oina foreign aid sing kaktatkibasina maram oiduna US ki aid tagi mapal tangjaduna leiramba power kaya ama soidana mapangal sontharakduna achauba tawdok kaya ama lakpa yari India gi manungdasu activists ni haiduna leiriba US ki funda tangjaduna leiba miyoi kiyama lakadoriba matam asida pendabagi kholausing adumak taba fanglakpa yai aikogi lamda Manipur asigi oinastu democracy ki damakta fund thada biyo haina phungdokiba adusu masigi chaiteng soidana phanglaba yare